Laibak asidagi terrorism marufangna muthatkani haina Prime Minister amadi Union Home Minister na lauthokrabasu Manipurdagi karisu yengsindana lairi haina MPCC gi President Oibo Vina Fongdokre India gi Prime Minister Rajiv Gandhi laikidabagi tahi kuntra manga suba ningsing numit ka mari leinana Anti Terrorism Day numit pangthokpaga mari leinana mahakna paumi singa unaba amada Anti Terrorism Day gi tharam asi Manipurda oiriba phibam asiga yamna chunaba oirakli Manipurda hojik terrorism gi thawongna awaba kaya mayok narabasu Modi na luchingba NDA gi lengak na tumina laisili amadi Manipurda irang thokpa chahi ahum suraklaba fawba hanagum ing tappa lamdam ama halakpa ngamdana lairi haina nungnangba fongdoki Anti terrorism haidana haidi terrorism gi mayokta akhoi punamak lepinaba haidana government gi union government gi level da state government gi level da aduga bharat sinba thungna asigumba Rajiv ji hatkibagi numit kuntra mangarak suba numit asibo terrorism gi mayokta lepa anti terrorism day haidana Bharat sinba thungna pangthoi sigumba function na singa sisu khoi Manipur Pradesh Congress Committee na sinbuduna khoi pangthok charibani laikhidraba Rajiv ji gi maksing ado adu nahona ningsing bagal loina na khoi na magi mafamda Pok nondona angamba dari menam tersikapna koi tawimun kum khangba duga kai kumna ba utsari bari aduga bahangna laikhidebagi ngasi kuncha mangarak subase masiga mari lainana akhoi Manipur sidaida chahi ahum henjale mari khajal kadore Manipur se terrorism ga cha panana terrorism bakni khoi chahi mari romche Manipur sida Lepa naidana one after another chathar eba mayam puna maksing se machine matang asida khoina thamjani madudi center the paliba NDA gi government Shri Modi na lusingba aduga Union Home Minister Shri Amit Shahana Home Minister oidna paina makhoina ngangiba each and every day haiba every alternate day haiba akhoi terrorism haiba se mashi akhoi khangba ngamoy zero tolerance ni Haina India gi mafam da maybe Jammu Kashmir de khangde or maybe nationalite na kanba mafam sing de khangde ama khangde terrorism je akhoi machi akhoi khang na leiba yaroi zero tolerance other terrorism maru phang mutakada ni na laudun leiba whereas in Manipur gi context ta yengurgadi Manipur de kari tori no ba moi hojik mayam ne hena khangbire me gi third gi mi Chani Sahum Hena had innocent Adudagi me Kayama more than 30 people where about Kangana mission totally Adu Nasim Maksichu Hojik Maran Legend of a mission me Taru Captive the Tami High Amada Tami High Karino Manipur say Manipur the terrorism say Dum Yarabradum Tado Brava all forms of terrorism any community Mitai Wayai Naga Wayai Kuki Wayai terrorism with thawong chathari ba mayam Manipur se di akoina barabar handan haina ikai wikai da Manipur se India gi sharuk ama natra bra karigino maduda tawhiba terrorism with thawdum da akoi khuding mangna condemn tawi Jammu and Kashmir di Operation Sindoor haina military army crackdown tawda even thangna ba yon karona ba country da wa terrorism gi Moyi lot from shelter mafam duba thugai na tawi ado Manipur di kari dau yeng lai no ba Manipur se terrorist na chathar eba thawong chahi mari hena chathar abase hujik khoba kumai yeng na lai base masidani Manipur gi praja singna hujik iho ka from different circle dagi hujik community mayam immigrant sing mayam hawakna chathari base masi condemn tawi aduna khoi gi side dagi maruina Bharat Sarkar Yeng na leriba hujik tawi base masi akoi strongly condemn tawi